Hello, welcome back to my channel 7 Speed Manipur. Asi koi Tata Motors showroom da laiba koi chidim 9 da laiba ko. Adu showroom da la nga si jibi koi gi hatchback da koi kwai gi safest soiba hai tare. Adu gi koi gi ai nak da laiba gari soi deni ko Altroz ki facelift anoba hai tare ko. Ado yam jo hena khang mani ado nga si gi video si da si gi maram da hai di si gi features sing na kai lai adu ga anoba changes na kai lai hai do. Ado myam si gi video si da myam khangmina se ado myam channel si nong na thengna biar ga subscribe like and share channel option bio ado kari ga mari lena content jing mathang pur ga lakda dom da miss hoidana ba bell icon ju press to bi ko ado di video si hau jala si let's start. Okay, koi video si hau si ko ado hau jing da koi gari si gi magi showroom si gi koi contact details hai tare description da dum pijar mage ado dum sangbi raga ado dum contact toroga dom ga haidi tananing ba hai tare ado dum tana bi ya ga ni hai tare ado gari se ado ki matik phajai yeng da road presence dum phajana wangani ko aduki matik yeng yam phajare gari se ko hanan chu dum phajara leba gari ne ado loan gi damak to orga chu dum contact number pi ba contact number dum tana bi raga dum to ya tana bi ya gani ko ado houdring da koi gari sigi magi price to I hane ta hajara magi ko gari sigi magi price se sigi koi gi price hydring da magi variant hai tare ko sigi variant jina koi gi Altroz ta koi gi accomplice ta ko manual transmission oidone 1.2 di ko ado gari se koi gi transmission je koi gi keno manual ne automatic ne ko aduga magi engine option jina koi gi 1.2 Rebotron gi ama leire aduga diesel gi 1.5 ta ama leire ko aduga sigi sina koi gi 1.2 do oidone ko accomplice ta petrol do oidone accomplice s hai ko ado magi price se music leire se showroom da 9,13,990 smile ko aduga mase on road talak kan da di koi ge price around koi gi 10,39,502 smile ko adu magi price koi gi matam gi hai tare adum update su dum lai aduna changes adum lak pai ko adu okay adu di video se front da gi hanai ta horge magi look se dum han yeng biro se front looks mine o fangani ko koi ge DRL ko yeng biro mai si DRL loi doi ni aduga twin koi ge LED da smine yawi ko light se am laki ko sig so den ko ado siam phaja aduga maka fog lamp ju LED den lakni ko fog lamp jo aduga hanagi looks su gadi yeng bada hanagi gari su dum phajai ko adu phajab dui mathakta amuka hena phajare hai tari yeng bada ko aduga stage su khoi gi illuminated ki type ni selei se gi hanadi 3D des maina logo hapam mane hapse ko aduga front camera si yausare koi gi season ta ko koi gi 360 view gi adum gi option duma sida o fangani ko jan ko adigi sida rain sensing wiper ga moise yawe ko adu yeng bi amchina fazare ade this is koi gi magi so element ama yawe ko yamna yeng da tang gari se tang muscular oi ju hele ko aduga side lom da la ko kan da su koi gi tire se smai MRF se smai na pi gini ko aduga magi size se 185/60 ko ni ko adu si eloi ni ko design je koi EV gi keno ga bi ka zum man gi to ko man bi adu suspension setup smai na o phangani aduga gari sigi magi koi gi ground clearance hai tare 165 mm gi chang smai na oi gani ko aduga sida su koi gi side ju RBM je koi gi glossy da kana black finish da lai ko smai na adu sing bi sida da 360 gi camera yaure hai tare aduga sum la ga sida su koi gi yam pak na hai tare glossy da ama sang na si baw dum yawe ko yeng da premium adum hoi da yeng da premium dum ohel ko aduga sida su koi gi changes hana gi da flush door handle oi de ko sing sida flush door la ni ko ana ko aduga sida su koi gi light dum yaure ko koi amam da kai da kudong chang da kudong chana bi dam ta adu su ngai ni hai tare adu sida na mathak ta yaure ko aduga mo koi gi rear side maning lom da lak pa kan da so koi gi hanagi looks tumak hai tare adudagi kitang di changes ti ubo phange smaina pura fully connected to ko hanadi si connected on the music pura koi gi connected ta la ko aduni zik sile je magi maning gi koi gi magi looks tu ni smaina pura koi gi fully connected ora ni ko pura LED da lak da ni ko adu se reverse ki se
ꯂꯥꯏꯠꯇꯨꯅ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥꯒꯤ ꯂꯣꯒꯣ ꯑꯗꯨ ꯁꯤꯗ ꯀꯦꯃꯦꯔꯥ ꯁꯤ ꯂꯥꯛꯑꯅꯤ ꯑꯗꯨ ꯁꯤꯗ ꯑꯜꯇ꯭ꯔꯣꯁ ꯍꯥꯏꯅ ꯁꯨꯃꯥꯏꯅ 3Dꯗ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯨꯛꯁꯦ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯆꯦꯟꯖꯦꯁꯁꯦ ꯐꯖꯅ ꯎꯕ ꯐꯪꯉꯦꯀꯣ ꯁꯤꯁꯤꯃ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯌꯥꯎꯖꯔꯦ ꯁꯦꯟꯁꯔ ꯁꯤꯗ ꯑꯃ ꯑꯅꯤꯀꯣ ꯑꯗꯒꯤ ꯁꯦꯟꯁꯔꯁꯦ ꯁꯨꯃꯥꯏꯅ ꯑꯅꯤꯗꯤ ꯎꯕ ꯐꯪꯉꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯔꯤꯚꯔꯁ ꯂꯥꯏꯠꯁꯤ ꯂꯩꯔꯦ ꯑꯗꯨꯒ LEDꯗ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯉꯅꯤ ꯑꯗꯨꯒ ꯃꯅꯤꯡꯁꯨ ꯑꯩ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯌꯔ ꯋꯥꯏꯄꯔꯅꯤ ꯗꯤꯐꯣꯒꯔꯒ ꯂꯣꯏꯅ ꯂꯥꯛꯑꯅꯤ ꯁꯥꯔꯐꯤꯟ ꯑꯦꯟꯇꯤꯅꯥ ꯍꯥꯏ ꯃꯥꯎꯟꯇꯦഡ് ꯁ꯭ꯇꯣꯞ ꯂꯦꯝ ꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯃꯅꯤꯡꯒꯤꯁꯦ ꯑꯝꯇꯪ ꯌꯦꯡꯁꯤꯀꯣ ꯍꯥꯏꯒꯠꯂꯒ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂ ꯌꯦꯡꯀꯥꯟꯗ ꯁꯤ ꯃꯅꯤꯡꯒꯤ ꯑꯩꯈꯣই ꯕꯨꯠ ꯁ꯭ꯄꯦꯁꯁꯦ 345 ꯁꯨꯃꯥꯏꯅ ꯆꯥꯡ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯑꯩꯈꯣꯏꯗꯤ ꯂꯣꯗꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯍꯥꯏꯠ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯤꯇꯪꯗꯤ ꯂꯩꯀꯣ ꯑꯗꯨ ꯁ꯭ꯄꯦꯁꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯠꯀꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩ ꯃꯅꯨꯡꯗ ꯍꯣꯔꯦꯟ ꯆꯪꯉꯀꯥꯟꯗ ꯑꯩ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗ ꯈꯨꯠ ꯄꯥꯏꯐꯝ ꯁꯤꯗꯁꯨ ꯑꯗꯨꯝ ꯄꯥꯜꯂꯦꯀꯣ ꯑꯦꯛꯁꯇꯔꯤꯌꯔꯒꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯟꯇꯔꯤꯌꯔꯗ ꯑꯃꯨꯛ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯁꯤꯀꯣ ꯑꯣꯀꯦ ꯁꯤꯗ ꯐ꯭ꯂꯁ ꯗꯣꯔ ꯍꯦꯟꯗꯜ ꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯇꯥꯇꯥ ꯑꯜꯇ꯭ꯔꯣꯁꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯁꯤꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ 90 ꯗꯤꯒ꯭ꯔꯤꯗꯀꯣ ꯊꯣꯡꯁꯦ ꯁꯨꯃꯥꯏꯅ 90 ꯗꯤꯒ꯭ꯔꯤꯗ ꯍꯥꯡꯕ ꯌꯥꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯈꯤꯇꯪ ꯀꯥꯊꯣꯛ ꯀꯥꯁꯤꯟꯗꯀꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯕꯀꯣ ꯁꯤꯅ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯃ ꯁꯤ ꯂꯩꯖꯈ꯭ꯔꯦ ꯇꯣꯉꯥꯟꯕꯀꯣ ꯑꯗꯨ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯥꯏꯠꯀꯤꯀꯣ ꯑꯗꯨ ꯃꯥꯒꯤ ꯁꯤ ꯑꯣꯜ ꯄꯋꯥꯔ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨ ꯂꯣꯛ ꯇꯧꯕꯒꯤ ꯑꯗꯨ ꯁꯤ ꯁ꯭ꯄꯤꯀꯔ ꯂꯥꯛꯆꯔꯅꯤ ꯐ꯭ꯌꯨꯆꯔ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯁꯤꯗ ꯁꯣꯐꯇꯁ ꯐꯦꯕ꯭ꯔꯤꯛꯇ ꯁꯨꯃꯥꯏꯅ ꯁꯣꯐꯇꯁ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯜ ꯇꯣꯟ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯦꯛꯅꯦ ꯒ꯭ꯔꯦꯅꯦ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯕ꯭ꯔꯥꯎꯟꯒꯤ ꯇꯥꯏꯞꯇ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯐꯦꯕ꯭ꯔꯤꯛꯇ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟꯒꯤ ꯀꯩꯅꯣꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯦꯅꯨꯋꯦꯜꯂꯤ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟꯁꯨ ꯂꯥꯛꯑꯅꯤꯀꯣ ꯑꯗꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯏꯂꯨꯃꯤꯅꯦꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏ ꯂꯥꯏꯠꯀꯤ ꯑꯃ ꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗ ꯕꯇꯟꯁꯦ ꯑꯃ ꯁꯤꯗꯗꯤ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯩ AC ꯚꯦꯟ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯣ ꯑꯩ ꯀꯥꯈꯠꯂꯁꯤ ꯀꯥꯈꯠꯂꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯀꯥꯈꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯑꯩꯈꯣꯏꯒꯤ ꯑꯜꯇ꯭ꯔꯣꯁꯇ ꯍꯟꯗꯛꯀꯤ ꯑꯅꯧꯕꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯌꯥꯎꯅꯗꯕ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯝꯐꯔꯠ ꯑꯣꯏꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯁ ꯑ ꯀꯁꯇꯃꯔ ꯑꯣꯏꯅ ꯌꯥꯝꯅ ꯄꯥꯝꯅꯒꯗꯧꯕ ꯇꯆ ꯑꯃꯗꯤ ꯃꯣꯏ ꯐꯖꯅ ꯐꯨꯜꯐꯤꯜ ꯇꯧꯕꯤꯔꯦꯀꯣ ꯀꯁꯇꯃꯔꯒꯤ ꯈꯜꯂꯒ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯊꯥꯏ ꯁꯞꯄꯣꯔꯠꯁꯦ ꯈꯤꯇꯪ ꯍꯥꯟꯅꯗꯨꯗꯒꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯀꯝꯐꯔꯠ ꯑꯣꯏꯕ ꯐꯝꯕꯗ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗꯀꯣ ꯑꯗꯨꯒꯤ ꯑꯃꯗꯤ ꯌꯥꯎꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯑꯥꯏ ꯔꯤꯌꯦꯂꯤ ꯂꯥꯏꯛ ꯇꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯇꯩ ꯆꯦꯟꯖꯦꯁ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯑꯩꯈꯣꯏ ꯁꯟꯔꯨꯐꯇꯨꯃ ꯌꯥꯎꯖꯔꯛꯑꯦꯀꯣ ꯑꯗꯣ ꯃꯅꯨꯡ ꯆꯪꯉꯁꯤ ꯑꯗꯨꯒ ꯌꯦꯡꯁꯤꯀꯣ ꯑꯣꯀꯦ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯡ ꯃꯃꯥꯡ ꯁꯤꯠꯇ ꯀꯥꯔꯦꯀꯣ ꯀꯥꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯚ꯭ꯌꯨꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯗꯦꯁꯕꯣꯔꯗꯁꯦꯀꯣ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯜ ꯇꯣꯟꯗ ꯍꯥꯏꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦ ꯀꯣ ꯕ꯭ꯂꯦꯛ ꯑꯗꯨꯒ ꯁꯤꯒꯤ ꯈꯤꯇꯪ ꯀꯂꯔꯁꯦ ꯇꯣꯉꯥꯟꯕ ꯑꯃ ꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯥꯎꯅꯤꯁꯀꯤ ꯇꯥꯏꯞꯇ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯂꯦꯑꯥꯎꯠꯁꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝꯅꯦꯁꯇꯤ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯣꯔꯅꯔ ꯀꯣ ꯇꯆ ꯑꯦꯟ ꯐꯤꯜ ꯃꯦꯇꯔꯤꯌꯦꯜꯁꯦ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝꯅꯦꯁꯁꯦ ꯑꯗꯨꯝ ꯑꯣꯏꯀꯣ ꯑꯗ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯏꯂꯨꯃꯤꯅꯦꯇꯦꯠ ꯀꯣ ꯇꯥꯇꯥꯒꯤ ꯂꯣꯒꯣꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗꯩ ꯁꯣꯝꯗ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜ ꯑꯗꯩ ꯁꯤꯅ ꯃꯦꯗꯤꯌꯥ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯂꯥꯛꯑꯅꯤꯀꯣ ꯑꯗꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯇꯁꯀꯤ ꯀꯩꯅꯣꯁꯤꯁꯨ ꯑꯗꯨꯝ ꯁ꯭ꯃꯨꯠ ꯑꯗꯨꯝ ꯑꯣꯏꯌꯦꯅ ꯈꯜꯂꯦꯀꯣ ꯑꯩ ꯄꯥꯏꯕꯗ ꯁ꯭ꯃꯨꯠ ꯑꯦꯟ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯗꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯨꯠ ꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯕꯤꯌꯝ ꯂꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯁꯨ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯂꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯤꯗ ꯆꯦꯟꯖ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯇꯧꯔꯒ ꯁꯦꯠꯇꯤꯡ ꯇꯧꯕꯒꯤ ꯌꯥꯕꯒꯤꯁꯨ ꯑꯗꯨꯝ ꯑꯣꯞꯁꯟꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯗ꯭ꯔꯥꯏꯚꯤꯡ ꯃꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯁꯨꯝ ꯆꯦꯟꯖꯁꯤ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯃꯈꯥ ꯀꯨꯝꯊꯔꯛꯄꯗ AC ꯚꯦꯟ ꯂꯩꯔꯦ ꯑꯗꯨ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏ ꯇꯦꯛꯁꯆꯔ ꯑꯃ ꯁꯤ ꯌꯥꯎꯔꯤꯀꯣ ꯁꯤ ꯑꯗꯨꯝ ꯃꯦꯇꯔꯤꯌꯦꯜꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯀꯣ ꯁꯤꯁꯤꯅ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯇꯆꯁꯨ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯅꯣꯞ ꯑꯅꯤ ꯑꯃꯁꯨ ꯄꯤꯔꯤꯀꯣ ꯀꯟꯇ꯭ꯔꯣꯜꯒꯤ ꯑꯗꯨꯒ ꯁꯨꯝ ꯃꯈꯥ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯋꯦꯌꯔꯂꯦꯁꯀꯤ ꯆꯥꯔꯖꯤꯡ ꯄꯦꯗ ꯑꯃ ꯁꯨꯃꯥꯏꯅ ꯄꯤꯔꯦ
ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ 12 ꯚꯣꯜꯠꯀꯤꯀꯣ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨ 65 ꯋꯥꯠꯀꯤꯀꯣ ꯁꯤ ꯇꯥꯏꯞꯀꯤ ꯁꯨꯃꯥꯏꯅ ꯆꯥꯔꯖꯤꯡ ꯇꯧꯕꯒꯤ ꯑꯣꯞꯁꯟ ꯄꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒ ꯁꯤꯗꯁꯨ ꯒꯤꯌꯔ ꯅꯣꯞꯁ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯗ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯑꯃ ꯌꯥꯎꯔꯦ, ꯑꯗꯨꯒ ꯑꯥꯔꯝꯔꯦꯁ ꯁꯤꯁꯨ ꯂꯩꯔꯦ, ꯁ꯭ꯂꯥꯏꯠ ꯌꯥꯏꯀꯣ ꯁꯤꯁꯨ. ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁ꯭ꯄꯦꯁꯗ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯐꯣꯟ ꯅꯨꯡ ꯊꯝꯕ ꯌꯥꯕꯒꯤ ꯑꯗꯨꯝ ꯃꯆꯥ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ, ꯀꯩꯀꯩ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯔꯦ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ. ꯁꯤꯁꯤꯃ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯤ ꯍꯥꯏꯠ ꯁꯞꯄꯣꯔꯠꯁꯤꯃꯀꯣ. ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ, ꯚꯦꯅꯤꯇꯤ ꯃꯤꯔꯔꯁꯤ ꯂꯩꯔꯦ, ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯀꯣ. ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯟꯔꯨꯐ, ꯔꯨꯐꯁꯨ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯀꯃꯥꯟꯗ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯡꯒꯦꯁꯨ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤꯀꯣ ꯁꯤꯁꯦ. ꯑꯣꯀꯦ, ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨꯋꯦꯜꯗ ꯑꯣꯇꯣ ꯗꯤꯃꯤꯡ ꯃꯦꯅꯨꯋꯦꯜ ꯂꯥꯛꯑꯅꯤ. ꯑꯗꯨꯒ ꯁꯤꯅ ꯐꯤꯆꯔꯁꯤ ꯑꯗꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯃꯔꯥꯡ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯒꯤ ꯍꯦꯠꯆꯕꯦꯛꯁꯤꯗꯀꯣ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯁꯤꯅ ꯁꯣꯁꯤ ꯂꯩꯔꯦ, ꯁꯣꯁꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ. ꯑꯟꯂꯣꯛ ꯀꯣ, ꯑꯗꯩ ꯕꯨꯠ ꯔꯤꯂꯤꯁ ꯇꯧꯕꯒꯤ, ꯑꯗꯩ ꯐꯣꯂꯣ ꯃꯤ ꯍꯦꯗ ꯂꯦꯝꯞ ꯀꯣ, ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏ ꯁꯣꯁꯤꯁꯨ ꯀꯣ. ꯑꯗꯨꯒ ꯁꯤ ꯒ꯭ꯂꯕ ꯕꯣꯛꯁꯁꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦꯀꯣ. ꯒ꯭ꯂꯕ ꯕꯣꯛꯁ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦꯀꯣ. ꯑꯗꯨꯒ ꯁꯤꯗ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯁꯦ ꯁꯤꯗ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ. ꯃꯊꯛꯇ ꯀꯩꯀꯩ ꯐꯥꯏꯜ ꯅꯨꯡ ꯊꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯗꯨꯝ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ, ꯃꯃꯥꯡꯒꯤ ꯀꯩꯅꯣꯁꯦ, ꯗꯦꯁꯕꯣꯔꯗ ꯃꯦꯇꯔꯤꯌꯦꯜꯁꯤꯁꯨꯀꯣ. ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯗꯤ ꯀꯠ ꯁꯦꯞꯇ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯁꯨ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯩꯒꯤ ꯑꯣꯏꯅꯀꯣ. ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏ ꯌꯦꯡꯕꯗ. ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔꯒ ꯌꯦꯡꯁꯦ. ꯑꯩꯒꯤ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯦꯗꯖꯁ ꯇꯧꯔꯝꯃꯒꯦ ꯁꯤꯠꯁꯦꯀꯣ. ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯀꯝꯐꯔꯠꯇꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ. ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔꯁꯤꯀꯣ. ꯃꯅꯤꯡꯗ ꯀꯥꯔꯒ ꯌꯦꯡꯉꯁꯦ ꯍꯥꯏꯇꯥꯔꯦ. ꯑꯩ ꯁꯤ ꯁꯤꯠꯁꯦ ꯑꯩꯒꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯃꯥꯏ ꯍꯥꯏꯠ ꯍꯥꯏꯇꯥꯔꯦ, ꯑꯩꯒꯤ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯁꯤꯗ ꯁꯦꯠ ꯇꯧꯔꯒ ꯊꯝꯃꯦ. ꯑꯗꯣ ꯁꯤ ꯌꯦꯡꯁꯤ ꯀꯥꯔꯒ ꯑꯩ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯁꯤꯗ ꯂꯩꯔꯤꯕ ꯁꯥꯏꯠ ꯍꯣꯜꯗꯔꯀꯣ ꯌꯥꯝ ꯐꯖꯅ ꯂꯩ. ꯑꯗꯣ ꯁꯤ ꯊꯥꯏ ꯁꯞꯄꯣꯔꯠꯁꯨ ꯐꯖꯅ ꯂꯩꯔꯦꯀꯣ. ꯑꯗꯨꯒ ꯁꯤꯠ ꯕꯦꯜ ꯑꯩꯈꯣꯏꯒꯤ 3 ꯄꯣꯏꯟꯠꯗ ꯁꯦꯐꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯁꯤꯠ ꯕꯦꯜꯁꯨ 3 ꯄꯣꯏꯟꯠꯗ ꯄꯤꯔꯦꯀꯣ. ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯉꯥꯡꯒꯤꯁꯨ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯁꯤꯗ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯌꯔ ꯄꯦꯁꯦꯟꯖꯔꯒꯤꯗꯃꯛꯇ AC ꯚꯦꯟ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯕꯀꯣ. ꯑꯗꯨꯒ ꯆꯥꯔꯖꯤꯡ ꯄꯣꯔꯠꯁꯨ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ. ꯈꯤꯇꯪꯗꯤ ꯃꯝꯃꯦꯀꯣ. ꯑꯗꯨꯒ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔ ꯕꯣꯔꯠꯁꯦ ꯀꯩꯅꯣ ꯇꯧꯋꯦ, ꯌꯥꯝꯅ ꯍꯝ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯗꯦꯀꯣ. ꯑꯣꯜꯃꯣꯁ ꯐ꯭ꯂꯦꯠ ꯍꯥꯏꯇꯥꯔꯦ, 90% ꯑꯣꯜꯃꯣꯁ ꯐ꯭ꯂꯦꯠꯅꯦ. ꯑꯗꯨꯅ ꯃꯌꯥꯏꯗ ꯐꯝꯕ ꯄꯦꯁꯦꯟꯖꯔꯁꯨ ꯑꯗꯨꯝ ꯀꯝꯐꯣꯔꯇꯦꯕꯂꯤ ꯑꯗꯨꯝ ꯐꯝꯕ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ. ꯑꯗꯨꯒ ꯁꯤꯅ ꯑꯥꯔꯝ ꯔꯦꯁ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ. ꯑꯗꯣ ꯑꯩ ꯑꯃꯨꯛ ꯐꯖꯅ ꯀꯥꯈꯠꯂꯛꯀꯦ ꯑꯗꯨꯒ ꯐꯝꯁꯤꯀꯣ. ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯍꯥꯏꯠꯁꯦ ꯑꯩꯈꯣꯏ 5.899 ꯁꯨꯃꯥꯏꯅ ꯋꯥꯡꯉꯦꯕꯀꯣ. ꯑꯗꯣ ꯑꯩꯒꯤ ꯂꯩꯔꯤꯕ ꯍꯥꯏꯠꯁꯤꯒꯤ ꯍꯦꯠ ꯔꯨꯝꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ. ꯁꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯀꯣ. ꯑꯗꯨꯝ 6 ꯐꯤꯠꯁꯨ ꯈꯤꯇꯪ ꯐꯝꯃꯒꯁꯨ ꯈꯤꯇꯪꯗꯤ ꯇꯁ ꯇꯧꯕꯗꯤ ꯌꯥꯏ, 6 ꯐꯤꯠ ꯑꯣꯏꯔꯒꯗꯤꯀꯣ. ꯑꯗꯨꯒ ꯁꯤꯒꯤ ꯊꯥꯏ ꯁꯞꯄꯣꯔꯠꯁꯤꯃ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦꯀꯣ. ꯑꯗꯨꯒ ꯅꯤ ꯔꯨꯝꯁꯦ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ. ꯁꯤ ꯑꯗꯨꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦꯀꯣ. ꯑꯗꯣ ꯁꯤ ꯃꯦꯒꯖꯤꯟ ꯍꯣꯜꯗꯔ ꯂꯩꯔꯦ. ꯑꯗꯨꯒ ꯃꯣꯏꯁꯤꯒꯤ ꯈꯤꯇꯪ ꯀꯞ ꯑꯣꯏꯔꯒꯀꯣ, ꯃꯅꯨꯡꯗ ꯔꯤꯌꯔ ꯄꯦꯁꯦꯟꯖꯔ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ, ꯀꯝꯐꯔꯠ ꯑꯣꯏꯅꯅꯕ ꯐꯝꯕꯗ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯦꯕꯀꯣ. ꯑꯗꯣ ꯁꯤ ꯑꯥꯔꯝ ꯔꯦꯁꯁꯨ ꯑꯗꯨꯝ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯔꯦ. ꯑꯗꯣ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯤꯗ ꯂꯩꯔꯦ. ꯑꯗꯩ ꯁꯤꯗ ꯍꯨꯛ ꯑꯃ ꯌꯥꯎꯖꯔꯦꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯔꯦꯁꯀꯤ ꯂꯩꯔꯤꯁꯤꯁꯨ ꯁꯤꯁꯨ ꯀꯞ ꯍꯣꯜꯗꯔꯁꯤ ꯌꯥꯝꯅ ꯁꯤꯠꯁꯤꯒ ꯌꯥꯝ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯂꯩꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯁꯤꯠꯀꯤ ꯄꯣꯖꯤꯁꯟ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯂꯥꯏꯅꯦꯁꯟꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯕꯤꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯀꯝꯐꯣꯔꯠ ꯑꯣꯏꯅ ꯑꯩꯈꯣই ꯃꯅꯤꯡꯗ ꯃꯤ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯐꯝꯃꯒ ꯆꯠꯄ ꯑꯗꯨꯝ 3 ꯐꯝꯐꯥꯎ ꯌꯥꯏꯀꯣ. 3 ꯐꯝꯕꯁꯦ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯁꯣꯜꯗꯔꯗꯤ ꯈꯤꯇꯪꯗ ꯇꯆ ꯇꯧꯅꯒꯅꯤꯀꯣ. ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯀꯝꯐꯣꯔꯠ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯁꯤꯠ ꯃꯅꯤꯡꯒꯤꯁꯨ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯔꯦꯀꯣ. ꯁꯤꯃꯁꯨ ꯑꯅꯤꯃꯛ. ꯑꯗꯨꯒ ꯃꯌꯥꯏꯁꯤꯒꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ. ꯌꯥꯎꯗꯕꯅ ꯐꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯌꯔ ꯑꯩꯈꯣꯏꯒꯤ ꯁꯤ IRBMꯁꯤ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯈꯤꯇꯪ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃꯗꯤ ꯑꯣꯏꯌꯦꯕꯀꯣ. ꯁꯤ ꯌꯥꯎꯗꯕꯅ ꯐꯩ ꯑꯃꯔꯣꯝꯗꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯃꯌꯥꯝ ꯄꯤꯔꯦꯀꯣ. ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏ ꯂꯩꯔꯗꯤ ꯀꯨꯏꯔꯅꯤ. ꯑꯗꯨꯅ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯞ ꯅꯦꯚꯤꯒꯦꯁꯟꯒꯤꯀꯣ ꯏꯟꯕꯤꯜꯁ ꯑꯗꯨꯝ ꯌꯥꯎꯖꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ. ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯊꯧꯔꯀꯥꯟꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤꯀꯣ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ. ꯑꯗꯣ
ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯁꯣꯔꯨꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯍꯥꯏꯇꯥꯔꯦ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯄꯤꯖꯔꯝꯃꯒꯦ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯕꯤꯔꯒ ꯑꯗꯩꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯑꯗꯣꯝꯒ ꯍꯥꯏꯗꯤ ꯇꯥꯟꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯒꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯌꯦꯡꯕꯗ ꯔꯣꯗ ꯄ꯭ꯔꯦꯖꯦꯟꯁ ꯑꯗꯨꯝ ꯐꯖꯅ ꯋꯥꯡꯉꯅꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯔꯦ ꯒꯥꯔꯤꯁꯦꯀꯣ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯐꯖꯔ ꯂꯩꯕ ꯒꯥꯔꯤꯅꯤ ꯑꯗꯣ ꯂꯣꯟꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯠ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ